ꯃꯟꯗꯦꯒꯤꯁꯤ ꯂꯩꯔꯤꯁꯦ ꯑꯍꯥꯟꯕꯗ ꯀꯔꯤꯌꯔꯒꯤꯁꯤ ꯌꯦꯡꯉꯁꯦꯀꯣ ꯀꯔꯤꯌꯔꯒꯤꯗ ꯂꯩꯔꯤꯁꯦ ꯍꯟꯗꯛꯁꯦ ꯑꯆꯨꯝ ꯑꯔꯥꯟ ꯈꯔ ꯈꯥꯏꯗꯕ ꯑꯅ ꯂꯩꯌꯦꯕꯀꯣ ꯁꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯂꯨꯁꯟꯅ ꯌꯦꯡꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯔꯤꯕꯁꯤ ꯑꯣꯀꯦ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯖꯖꯃꯦꯟ ꯈꯔ ꯂꯥꯛꯀꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯔ ꯈꯥꯏꯔꯛꯀꯅꯤ ꯀꯣ ꯅꯍꯥꯟꯈꯩ ꯀꯟꯅ ꯍꯣꯠꯅꯖꯔꯨꯕꯒꯤ ꯃꯃꯜ ꯍꯣꯠꯅꯖꯃꯟ ꯐꯪꯒꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨ ꯑꯇꯣꯞꯄ ꯀꯩꯒꯨꯝꯕ ꯂꯦꯠꯁ ꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯤꯕ ꯃꯟꯗꯦ ꯄꯣꯛꯄꯁꯤꯡꯒꯤ ꯑꯩꯒꯤ ꯑꯦꯠꯂꯤꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯤ 100ꯃꯨꯛꯇꯪ ꯍꯥꯏꯔꯁꯦꯕꯀꯣ ꯍꯧꯖꯤꯛ 100ꯁꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔship ꯑꯣꯏꯔꯤꯕꯅꯤꯅ ꯁꯣ ꯃꯤ 100ꯃꯨꯛꯇꯪꯁꯤꯗ ꯁ꯭ꯇꯨꯗꯦꯟꯠꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯟꯗꯦ ꯄꯣꯛꯄ ꯖꯣꯕ ꯁꯤꯀꯔꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯩꯗꯤ ꯖꯣꯕ ꯇꯧꯔꯕꯁꯤꯡꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯁꯣ ꯑꯍꯥꯟꯕꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯅ ꯌꯦꯡꯉꯕꯗ ꯅꯍꯥꯟꯈꯩ ꯀꯟꯅ ꯍꯣꯠꯅꯔꯨꯕꯗꯣ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯑꯦꯛꯖꯥꯝ ꯀꯩꯀꯥ ꯂꯩꯗꯅꯀꯣ ꯊꯥꯔꯨꯔꯒ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯗ ꯅꯍꯥꯟꯈꯩ ꯍꯣꯠꯅꯖꯃꯟꯗꯣ ꯐꯪꯉꯦ ꯍꯥꯏꯕ ꯀꯔꯤꯌꯔ ꯂꯥꯏꯟ ꯅꯍꯥꯟꯈꯩ ꯑꯩꯅ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯁꯕꯖꯦꯛ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯄꯔꯇꯤꯀꯨꯂꯔ ꯂꯩꯗꯅꯀꯣ ꯄꯦꯄꯔꯁꯤꯃ ꯑꯩ ꯀꯟꯅ ꯍꯣꯠꯅꯈꯤꯕꯗꯣ ꯑꯩ ꯃꯍꯩ ꯆꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯥꯔꯛꯀꯥꯁꯦ ꯐꯖꯅ ꯐꯪꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯕꯨ ꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯐꯔꯀꯥꯟꯗ ꯀꯩꯅꯣ ꯑꯣꯏꯔꯛꯄꯗꯣ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯐꯕꯗꯤ ꯅꯠꯇꯕ ꯖꯁ ꯑꯆꯤꯞꯃꯦꯟ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯟꯅ ꯄꯦꯟꯕꯗꯤ ꯑꯣꯏꯔꯣꯏꯕꯀꯣ ꯅꯍꯥꯟꯈꯩ ꯍꯣꯠꯅꯔꯨꯕꯒꯤ 100 ꯍꯣꯠꯅꯕ ꯃꯅꯨꯡꯗ 10ꯃꯨꯛꯇꯪ ꯄ꯭ꯔꯣꯐꯤꯠ ꯐꯪꯕꯒꯤ ꯇꯥꯏꯞ ꯑꯣꯏꯕꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯣꯀꯦ ꯄ꯭ꯂꯥꯅꯤꯡ ꯍꯧꯔꯦ ꯄ꯭ꯂꯥꯅꯤꯡ ꯌꯥꯠꯄ ꯍꯧꯔꯦ ꯃꯟꯗꯦꯁꯤꯡꯁꯤꯅ ꯇꯨꯡꯗ ꯑꯩ ꯀꯩꯗꯧꯒꯅꯤ ꯈꯣꯠꯀꯅꯤ ꯁꯤ ꯅꯠꯇꯕ ꯑꯁꯤ ꯌꯥꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯀꯩꯗꯧꯕ ꯌꯥꯏ ꯑꯩ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯞꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯅ ꯈꯜꯂꯒ ꯀꯣ ꯖꯣꯕ ꯁꯤꯀꯔꯁꯤꯡꯒꯤ ꯖꯣꯕꯇꯤ ꯇꯧꯗ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯇꯝꯕ ꯂꯣꯏꯔꯕꯁꯤꯡꯒꯤꯅꯤꯀꯣ ꯖꯣꯕ ꯁꯤꯀꯔꯁꯤꯡꯒꯤꯅ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯖꯣꯕꯁꯦ ꯑꯄꯥꯝꯕ ꯖꯣꯕꯇꯨꯗꯤ ꯐꯪꯗꯕꯒꯤ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯑꯦꯝ ꯇꯝꯖꯔꯨꯕ ꯃꯐꯝꯁꯦ ꯁꯤꯗ ꯅꯠꯇꯕ ꯑꯗꯨꯒ ꯁꯤꯗ ꯐꯪꯗꯕꯗꯒꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯍꯣꯡꯉꯀꯥꯟꯗ ꯑꯇꯣꯞꯄ ꯑꯃꯗ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯃꯥꯏꯁꯦ ꯑꯣꯟꯊꯣꯔꯛꯑꯒ ꯑꯗꯨꯒꯤ ꯄ꯭ꯂꯥꯅꯤꯡ ꯍꯧꯕꯗꯣ ꯇ꯭ꯔꯥꯏ ꯇꯧꯕꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯄ꯭ꯂꯥꯅꯤꯡ ꯍꯧꯔꯛꯀꯗꯣꯏꯅꯦꯕ ꯁꯣꯝꯗ ꯇꯧꯅꯕꯒꯤ ꯑꯗꯨ ꯂꯩꯔꯦ ꯅꯥꯎ ꯐꯣꯔ ꯍꯧꯖꯤꯛ ꯖꯣꯕ ꯇꯧꯔꯤꯕꯁꯤꯡꯒꯤꯀꯣ ꯇꯧꯔꯤꯕꯁꯤꯡꯒꯤꯅ ꯇꯧꯔꯤꯕ ꯖꯣꯕ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯐꯖꯅꯗꯤ ꯇꯧꯋꯤ ꯀꯣ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯕꯒꯤ ꯃꯍꯩꯁꯨ ꯆꯥꯗꯤ ꯆꯥꯒꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯍꯩꯁꯤꯅ ꯄꯨꯛꯅꯤꯡ ꯄꯦꯜꯂꯕ꯭ꯔꯥꯗꯤ ꯄꯦꯜꯂꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯑꯇꯣꯞꯄ ꯀꯔꯤ ꯂꯩꯒꯦ ꯖꯣꯕꯁꯤꯗ ꯄ꯭ꯔꯣꯃꯣꯁꯟ ꯌꯦꯡꯕ ꯀꯣ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯄꯣꯁ ꯀꯩꯀꯥꯗ ꯊꯥꯗꯤ ꯂꯦꯠꯁꯦ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯄꯣꯁꯇꯨꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯒꯤ ꯊꯥꯔꯦ ꯐꯣꯔꯝ ꯑꯗꯨꯒꯤ ꯐꯤꯜ ꯑꯞ ꯇꯧꯁꯟꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯣꯕ ꯑꯃꯗ ꯈꯤꯇꯪ ꯍꯥꯌꯔ ꯑꯣꯏꯕ ꯄꯦ ꯍꯥꯌꯔ ꯏꯟꯀꯝ ꯂꯥꯛꯀꯗꯕ ꯑꯦꯟ ꯈꯤꯇꯪ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯇꯣꯞꯄ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯑꯃ ꯌꯦꯡꯉꯛꯄꯗꯣ ꯑꯗꯨꯗꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯌꯦꯡꯕ ꯍꯧꯗꯣꯏꯅꯤꯀꯣ ꯌꯦꯡꯈ꯭ꯔꯦ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯂꯝꯕꯤ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯌꯦꯡꯕꯁꯦ ꯍꯧꯗꯣꯏꯅꯦꯕ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯅꯥꯎ ꯐꯣꯔ ꯀꯩꯅꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯗ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯁꯦꯞꯇꯦꯝꯕꯔꯁꯤꯡꯒꯤꯁꯦ ꯗ ꯐꯨꯜ ꯇꯥꯏꯌꯦꯕꯀꯣ ꯑꯔꯥꯛꯄꯁꯦ ꯑꯣꯀꯦ ꯄꯩꯁꯥꯁꯦ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯀꯣ ꯄꯩꯁా ꯈꯔꯗꯤ ꯂꯥꯛꯀꯅꯤ ꯑꯣꯀꯦ ꯄꯩꯁꯥ ꯂꯥꯛꯐꯝ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯥꯛꯐꯝꯁꯦ ꯏꯁꯥꯅ ꯁꯤꯒꯤ ꯄꯩꯁꯥ ꯂꯥꯛꯐꯝꯁꯤꯗ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯏꯁꯥꯅ ꯄꯩꯁꯥꯁꯦ ꯂꯥꯛꯑꯦ ꯍꯟꯗꯛ ꯊꯥꯁꯦ ꯂꯦꯠꯁꯦ ꯍꯧꯔꯛꯄꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯖꯔ ꯃꯥꯡꯍꯟꯕꯗꯣ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯊꯥꯖꯕ ꯊꯝꯕꯒꯤ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯃꯤꯉꯣꯟꯗꯁꯨ ꯌꯥꯝꯅ ꯍꯥꯏꯗꯣꯛꯑꯣꯏꯕꯀꯣ ꯑꯩꯒꯤ ꯁꯤꯃ ꯄꯩꯁꯥ ꯁꯨꯃꯥꯏ ꯂꯥꯛꯄ ꯈꯣꯠꯄ ꯂꯩꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯕꯨ ꯄꯣꯠꯁꯦ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯄꯩꯁꯥ ꯂꯥꯛꯐꯝꯁꯦ ꯐꯣꯔ ꯒ꯭ꯔꯥꯟꯇꯦꯠ ꯂꯧꯕꯤꯒꯅꯣ ꯍꯥꯏꯕ ꯑꯗꯨꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯔꯤꯒ꯭ꯔꯦꯠ ꯂꯥꯛꯀꯅꯦꯕ ꯑꯩꯅ ꯇꯥꯜꯂꯨꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯩ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅ ꯔꯤꯒ꯭ꯔꯦꯠ ꯂꯥꯛꯀꯅꯤ ꯑꯗꯨꯗꯨꯅ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯗꯣ ꯂꯩꯔꯦ ꯂꯚꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯂꯚꯁꯤꯗ ꯑꯅꯤ ꯊꯣꯛꯂꯛꯑꯅꯤ ꯁꯤꯡꯒꯜꯁꯤꯡꯒ ꯑꯃ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯁꯤꯡ ꯀꯃꯤꯇꯦꯠ ꯑꯣꯏꯕꯁꯤꯡꯒꯤ ꯑꯃꯀꯣ ꯁꯣ ꯁꯤꯡꯒꯜꯁꯤꯡꯒꯤꯗ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯂꯥꯞꯊꯣꯛꯄ ꯍꯥꯏꯕꯁꯦ ꯁꯤꯅ ꯃꯦꯟ ꯀꯥꯔꯗ ꯑꯣꯏꯔꯦꯀꯣ ꯑꯅꯤꯃꯛꯀꯤ ꯀꯃꯟ ꯑꯣꯏꯕ ꯊꯤꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯀꯥꯟꯗ ꯁꯤꯡꯒꯜꯁꯤꯡꯒꯤ ꯂꯩꯔꯤꯁꯤꯅ ꯌꯥꯝꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯑꯦꯅꯔꯖꯤꯗ ꯂꯩ ꯍꯧꯖꯤꯛꯁꯦꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥ ꯏꯊꯟꯇ ꯂꯩꯕꯗ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯆꯪꯉꯛꯄꯩ ꯃꯑꯣꯡꯗꯤ ꯇꯧꯋꯤ ꯁꯤ ꯃꯤ ꯆꯪꯉꯛꯏꯕꯁꯤ ꯁ꯭ꯇꯥꯔꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯆꯨꯝꯅ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯍꯥꯏꯐꯦꯠꯇꯤ ꯎꯏꯌꯦꯕ ꯃꯟꯗꯦꯁꯤꯡꯒꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯍꯧꯔꯛꯄꯁꯤ ꯅꯠꯇ꯭ꯔꯒ ꯑꯥꯒꯁ ꯊꯥ ꯂꯣꯏꯔꯝꯗꯥꯏꯗꯒꯤ ꯆꯪꯉꯛꯄ ꯍꯧꯔꯛꯄ ꯃꯤ ꯂꯩꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯤꯡꯒꯜꯁꯤꯡꯒꯤꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯣ ꯆꯪꯉꯛꯄꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯍꯣꯏ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯁꯤ ꯃꯤꯁꯦ ꯇꯨꯡꯗ ꯑꯥꯏ ꯀꯦꯟ ꯁꯤ ꯃꯥꯏ ꯐ꯭ꯌꯨꯆꯔ ꯋꯤꯠ ꯍꯤꯝ ꯈꯜꯂꯦꯕ
Adubu baggage yamna lay mamangi hanagi haitare ko adu thadokpa ngamdaba aduduna adugi thadokpa ngamdaba mayamduna issue mayam lay commitment issues abandonment issues adagi khangde open tawba ngamdaba khotaba issue gi issue ngatani ko sise mayam baggage mayam ma puraga lairibinina mi anoba amaga connection sida enter tawba kanda mi dudasu project tawsanbado hanagi insecurities mayam da hana gimi dun tawramba aramba ding do si gimi tisu oina loinmo judge tawraga yamna phajadaba am tabado relationship se adu kimati yamna messy oiba ma tarakani haiba ai du gumba wakhalda du yona khanjala kansita ko ready di oire ni isan di khangjayeba ko but handaki tha sita single jingi kitang new budding oiba kano se relationship or dating area de kitang open up trok pe mong sida lai mi no bachang paduna sanga ise yamna pura love no shiba du pura jang pande sum potential somebody chang e have ko oirak pa yaba mana pamak pa yaba admaina pamaga chang pa nataba aduka simi se hoje thadok ning dabagi mong je habit haudi hauramani mande jing se ko changai mi jing se thadok ning daba mong di khara di hauramani adubu control yourself ko aduni single jingi now relationship te laiba jingi committed oiba jingi amu yengasi okay committed oiba jingi jik lairisa dum phajana nena tana nungaina laiyeba ko laibudi lai du handaki tha se da khana jana kadaba lai khana jana basina lapthok pagi mami ja phet tai ko lapthok ningak pa handaki tha si khana jana basina lapthok ningak pa aduni kitang checksina wa ngang mada khara control tor ngang biu saunaba lairaga su phajana dum ngangnaba yaidana ko adugi mongda yengbiro so loira sida monday gi mathang tuesday gi mu yengasi